Online Manipuri numidangi pau yengbiriba pumnamang puthoi lai shomna khurumjari ahanbada maroiba pau Savungkhok maningi chingsang parengda Kuki militant sing changsilakpagi khudam phangle Kuki terrorist singna yamna toina chingthaktagi nongmai amasung bom na chingba kaptharaktuna landarakfam oiriba Imphal East District ki lamlai kendragi manung chana lairiba Savungkhok khunau Savungkhok sana sabi Santipur amadi thangnana lairiba maitai khul sing asi oiri handang numit khara Kuki terrorist singna nongmai amadi bom kapsilakpa lepkhraba matungda Savungkhok khunaugi Maning thangba sangram amadi tuichin haina khangnariba chingsang pareng aseda Kuki Khutlai Paiba Kuki militant kaya marum thomjilakpagi khudam phangle amuk na hongnana Savungkhok khunau yauna atai lonariba khul singda landarakadra haibagi mi paiba leire hairi hiramasiga mari lenana Savungkhok khunau Development Committee ki Secretary Ningombam Thoibana pauche asida phongdorakpagi matung innadi Savungkhok khunau gi maning thangba sangram amadi tuichin haina khangnariba chingsang pareng asida Khutlai Paiba Kuki terrorist sing thomjilakle haibasi numidangi matamda makoina gari na chingba thawjilakpadagi khangba ngamkhibani mahakna hai ngasi nongmanini gi mamangda chingsang pareng asida Kuki terrorist sing numidangi matamda changsilakle haibasi khangba ngamle loinana hariba chingsang pareng asida makhoigi anoba bunker kaya sagalakpa loinana khusu khulai kaya paisilaga thamlamgani haibagi chingnabasu leire athoba matamda hariba chingsang pareng asida Manipur lenga ki maikaidagi Central Force amadi State Force ki combined team thajinduna combing operation chathaduna Kuki terrorist sing asi fagatpa amadi takthok tabatarabadi ngaihak laitana thangnana leiriba maitai khul singda nongmai amadi bom kapsenduna akanba mawongda attack chatharakpa yabagi yamna nakna leiri haina phongdokhi mahakna Manipur lenga pu Thagaladuna phongdorakhibadi ngase numit mari mangani gi mamangdagi hauna Savungkhok khunau amadi mathakta pankriba khulonaba khulsingi praja miyam ngak senabagi damakta Manipur lengana Central Security Force amadi State Force sing thajilaktuna ngak senbagi thabak paikhat pahore haiki magna makhata na hai anauba BSF ki outpost ama Savungkhok khunau gi aroiba khunjil sanji khongbal ga tainaba mafam asida nauna sare Hariba outpost asida hojik BSF personnel kunmanga muk thamduna ayuk nungthil animakta khunja sing ngak senbagi thabak chathare masigi mathakta Savungkhok khunau gi aroiba khulgi lampakta su CDO gi outpost ama hangdokle maduna BSF amasung CDO kangbugi combined force asina ayuk nungthil khaidana koina chatuna khunja sing ngak senbagi thabak paikhale maduna lamlai kendragi MLA gi miging makhada lakholagliba khunja sing ngak senbagi thabak asimadi Savungkhok khunau amadi thangnana leiriba miyoi singna thagatba phongdorakhi adubu Savungkhok khunau gi maning thangba chingsang parengda changsilagliba Kuki terrorist sing asi athuba matamda Manipur lenga ki maikaidagi faganaba amadi takthoknaba thabak paikhat piu haina sumhangna phongdorakhi Leimakhong Army Camp ge akoibada leiriba Kuki khul tara robansida Kuki Khutlai Paiba kaya khulingduna leiri Leimakhong da leiriba 57 Suba Mountain Division Headquarter Army Camp asigi 0 km dagi kilometer ani fawbagi akoibagi mafam singda Kuki khul tara rom leiri Hariba Kuki khul sing asida hojik afaba makhalgi Khutlai Paiba Kuki militant kaya marum khulingduna leiri loinana hariba Kuki khul sing asida bunker kaya semgatuna Kuki militant singya achauba mafam ama oiduna leire hairi pauche asida akoibada leiriba khunja kayana phongdorakpagi matung innadi Leimakhong Army Headquarter gi 0 km dagi kilometer ani fawbagi manungda leiriba Kuki khul sing adudi Leimakhong chingmang cooperative ingawrok chingmang misi hobi Khongkhu Kuki khul nungyungbi Kuki khul mulai leyon Fayang sansang amadi harau thel hariba Kuki khul sing asi leiri hariba Kuki khul sing asida charangna Kuki lising mariga chamanga rom yumling duna chahi taragi mamangdagi leirakli maduna hariba Kuki khul sing asida Kuki militant sing achauba kem amagum oiduna hariba Kuki khul sing asiga thangnana leiriba tampaki maitei khul singda landaningba matamna nongmai amadi bom kapsinduna landarakpagi thabak asi chatharakpani Hariba Kuki khul sing asida Kuki militant sing khulingduna leire haiba khanglabasu lenga ki maikaidagi combing operation sing na chingba chathaduna aina yadaba Khutlai Paiduna maitai singi mathakta lan hauriba sing asi fagatana leiba sina maitai kaya faraga mafam khangdana manghankhibagi thawdo asi chatharakpagi achoba maram amani haidi pausina hai hariba Leimakhong Army camp ga thangnana leiriba Kuki khul singa army ga camp asiga fawdok fawjin tawba yaba mafam kaya amasu leiri Hariba mafam sing asida Kuki militant sing na chathok chasin tawraga maitai sing faduna pubagi thaba asi chatharakpagi achoba maram amasu oiri hari NINA KNA KNF amasung UKNA Chennai hana quarter report pikhalakre Chahi SC January 18 gi nungthil pung 3:50 yankairom taba matamda Bisnupur district ki manung chanba ningthau khongkha khunauda mapa macha yauna mioi mari Kuki militant sing na hatkibagi thodokta National Investigation Agency NINA Kuki gi militant group KNA KNF amasung UKNA Chennai haina quarter report pikhalakre
ngarang NIA na thodo adubu thijinduna makhoigi oiba charge sheet special court NIA Manipur na thodo asida chenaba NIA na faraba Lumin Sai Kipgen Elias Langsing Mang Elias Mang Elias Levis kuntraga mga apokpa Songin Churchanpur district Mamong Biles tagi mathakta thangalakibani NIA gi charge sheet asi accused asina chathakiba offense tongan ba section gi makhada cognizance loraba matung hariba court asida thangalakibani NIA gi investigation aduda accused asi ningthokongkha khunauda mapa macha yauna mioi mari hatkibagi thodokta hakthengna chenai amadi accused asi Churchanpur DC amasung SP office attack chathabada secretary na nongmai kapada makhongna soktuna Guwahati da layengnaba Loan na chen kibadagi NIA na akaknaba pau fangbadagi maha Guwahati gi hospital amada faba ngamkibani aduga Assam Dispur gi police na sumaha ki mathakta case ama register tawbasu Leikhre haina pali NIA gi charge sheet aduda accused asina judicial custody interrogation da mahang na phongdo khibada ningthokongkha khunauda mapa macha yauna mioi mari chahi asigi January 18 da hat khibagi thodo adu Kuki militant group KNA KNF amasung UKNA gi apunba cadre sing Churchanpur district lomdagi chinglambi da laktuna ningthokongkha khunauda terror activity sing chathanaba lakhibani hariba Kuki militant group sing asigi cadre singna afaba makhalgi khuchu khulai sijinaduna hariba mioi sing asi tamthina hatkibani haina phongdoki NIA gi charge sheet aduna case asiga mari lenana chathariba investigation asi mapung fana amadi atai chenaba sing faduna chathakiba lautuna ba sing khangdoknaba court asina under section 303 307 154A 120B 34 IPC amasung under sections 16 18 20 of UAP ek amasung under section 25 1A 27 of armed ek ki makhada cognizance piduna case asigi trial hobina ba prayer tawki thodo aduda laikhidrabasing adudi ningthokongkha khunaudagi oinam Bamon Jaw amadi mahagi machanupa Manitomba Thiam Somendro amasung ningthaujam Navadip Singani